subscribe ꯇꯧꯕꯁꯦ ꯑꯅꯝꯕꯅꯅꯦ ꯃꯤꯁꯤꯡꯁꯦ ꯃꯤꯒꯤ ꯃꯁꯛꯇ ꯌꯦꯡꯉꯒ ꯇꯧꯅꯩꯑꯕ ꯍꯥꯏꯗꯤ ꯃꯁꯛ ꯐꯖꯕ꯭ꯔꯥ ꯊꯤꯕ꯭ꯔꯥ ꯌꯦꯡꯅꯔꯒ ꯐꯖꯕ ꯃꯤꯗꯅ ꯍꯦꯟꯅ ꯌꯥꯝꯅ ꯐꯪꯕ ꯑꯗꯒꯤꯗꯤ ꯇꯦꯂꯦꯟꯁꯨ ꯂꯩꯇꯦ ꯍꯥꯏꯗꯤ ꯇꯦꯂꯦꯟ ꯂꯩꯕ ꯍꯜꯂꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯀꯩꯅꯣ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯃꯣꯃꯣ ꯑꯗꯒꯤꯗꯤ ꯐ꯭ꯔꯥꯏ ꯔꯥꯏꯁ ꯀꯩꯅꯣ ꯆꯤꯛꯀꯟ ꯂꯣꯂꯤꯄꯣꯞ ꯑꯗꯣ ꯆꯥꯕ ꯍꯧꯔꯛꯑꯒꯦꯕꯀꯣ ꯑꯗꯣ ꯃꯣꯃꯣꯁꯦ ꯀꯩꯅꯣꯅꯦꯕ ꯂꯨꯄꯥ 30 ꯈꯛꯇꯪꯒꯤꯅꯤ ꯁꯤ ꯄꯨꯂꯞꯁꯤꯗꯅꯦ 290 ꯈꯛꯇꯅꯦ ꯑꯗꯨꯒ ꯁꯤꯒ 300 ꯌꯥꯝ ꯍꯣꯡꯗ꯭ꯔꯥ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯁ꯭ꯇ꯭ꯔꯤꯠ ꯐꯨꯗꯁꯦ ꯑꯗꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯛꯑꯒꯦꯕꯀꯣ ꯍꯥꯎꯁꯨ ꯌꯥꯝ ꯍꯥꯎꯕꯅꯦ ꯍꯥꯎꯋꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯍꯥꯏꯃꯟꯗꯅꯕꯨꯗꯤ ꯇꯜꯂꯕꯅꯦ ꯑꯩ ꯚꯤꯗꯤꯑꯣꯁꯨ ꯎꯕꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯇꯞꯅ ꯇꯞꯅ ꯐꯖꯅꯕ ꯍꯣꯠꯅꯔꯛꯀꯦ ꯆꯥꯕ ꯉꯥꯛꯇꯒꯤ ꯚꯤꯗꯤꯑꯣꯗꯤ ꯅꯠꯇꯦꯕꯀꯣ ꯑꯩꯒꯤꯁꯦ ꯕ꯭ꯂꯣꯒꯀꯨꯝꯕꯁꯨ ꯅꯝꯒꯦꯗꯤ ꯈꯟꯕꯅꯦꯕ ꯑꯗꯨꯗ ꯑꯩꯒꯤ ꯐꯣꯟꯁꯦ ꯌꯥꯝ ꯊꯤꯕ ꯍꯥꯏꯇꯥꯔꯦ ꯐꯣꯟꯁꯦ ꯍꯣꯡꯕ ꯑꯣꯏꯕꯒꯤ ꯑꯗꯨꯒꯤ ꯅꯝꯕ ꯉꯝꯗ ꯂꯩꯔꯦ ꯑꯩꯁꯦ ꯅꯝꯕꯗꯤ ꯑꯗꯨꯝ ꯍꯧꯖꯩꯑꯕ ꯈꯔ ꯅꯝꯃꯒ ꯑꯗꯨꯝ ꯌꯦꯡꯖꯕꯅꯦꯕꯀꯣ ꯑꯗꯨꯗ ꯅꯝꯕꯗ ꯐꯖꯧ ꯌꯥꯗꯕ ꯍꯥꯏꯗꯤ ꯐꯖꯕ ꯃꯐꯝ ꯑꯣꯏꯔꯁꯨ ꯌꯥꯝ ꯊꯤꯖꯤꯟꯕꯗꯣ ꯑꯩꯒꯤ ꯐꯣꯟꯁꯤꯗ ꯃꯣꯃꯣꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯂꯦꯠꯇ ꯂꯨꯄꯥ 30 ꯈꯛꯇꯅꯦ ꯑꯗꯣ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨꯀꯣ ꯃꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯁꯦ ꯑꯅꯝꯕꯅꯅꯦ ꯃꯤꯁꯤꯡꯁꯦ ꯃꯤꯒꯤ ꯃꯁꯛꯇ ꯌꯦꯡꯉꯒ ꯇꯧꯅꯩꯑꯕ ꯍꯥꯏꯗꯤ ꯃꯁꯛ ꯐꯖꯕ꯭ꯔꯥ ꯊꯤꯕ꯭ꯔꯥ ꯌꯦꯡꯅꯔꯒ ꯐꯖꯕ ꯃꯤꯗꯅ ꯍꯦꯟꯅ ꯌꯥꯝꯅ ꯐꯪꯕ ꯑꯗꯒꯤꯗꯤ ꯇꯦꯂꯦꯟꯁꯨ ꯂꯩꯇꯦ ꯍꯥꯏꯗꯤ ꯇꯦꯂꯦꯟ ꯂꯩꯕ ꯃꯤꯗꯕꯨꯗꯤ ꯌꯥꯝ ꯊꯨꯅ ꯁꯠ ꯁꯠ ꯀꯥꯈꯤꯀꯣ ꯑꯗꯣ ꯑꯩꯗꯤ ꯇꯦꯂꯦꯟꯁꯨ ꯂꯩꯇꯦ ꯑꯗꯨꯗꯨꯅ ꯃꯌꯥꯝꯅ ꯈꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯇꯦꯂꯦꯟ ꯂꯩꯕ ꯃꯤꯗꯗꯤ ꯁꯠ ꯁꯠ ꯀꯥꯒꯦ ꯑꯗꯨꯒ ꯃꯁꯛ ꯐꯖꯕ ꯃꯤꯗꯁꯨ ꯚ꯭ꯌꯨꯗꯒꯤ ꯀꯩꯗꯒꯤ ꯑꯩꯒꯤꯗꯤ ꯁꯨꯡꯀꯥ ꯀꯥꯗ꯭ꯔꯦ ꯍꯥꯏꯕ ꯃꯇꯦꯡ ꯈꯤꯇ ꯇꯧꯕꯤꯌꯣ ꯍꯥꯏꯕ ꯃꯌꯥꯝ ꯑꯗꯒꯤꯗꯤ ꯍꯧꯖꯤꯛꯁꯤꯅꯅꯦ ꯌꯨꯇꯨꯕꯔꯁꯦ ꯑꯅꯧ ꯑꯅꯧꯕ ꯃꯌꯥꯝ ꯊꯣꯛꯂꯛꯑꯕꯅꯤꯅꯅꯦ ꯈꯪꯕ꯭ꯔꯥ ꯃꯇꯥꯡꯁꯤꯗ ꯑꯩꯁꯨ ꯌꯥꯎꯔꯤꯅꯦ ꯑꯗꯨꯗꯨꯅ ꯏꯀꯥꯏꯔꯕꯅꯦ ꯑꯩꯁꯦ ꯋꯥꯕꯨꯗꯤ ꯆꯠꯂꯦ ꯑꯗꯣ ꯑꯩ ꯈꯨꯠ ꯑꯣꯏꯅ ꯆꯥꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯣꯏꯅ ꯆꯥꯕ ꯅꯠꯇꯦꯀꯣ ꯌꯦꯠꯅ ꯆꯥꯕꯅꯦ ꯐꯣꯟꯁꯤꯗ ꯑꯣꯟꯊꯣꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯊꯨꯅ ꯆꯥꯔꯧꯔꯥ ꯇꯞꯅ ꯆꯥꯔꯧꯔꯥ ꯊꯨꯅ ꯆꯥꯕꯁꯨ ꯉꯝꯃꯦ ꯃꯌꯥꯝ ꯑꯩꯁꯦ ꯚꯤꯗꯤꯑꯣꯁꯦ ꯃꯇꯦꯛ ꯃꯇꯦꯛ ꯀꯛꯑꯦꯕꯀꯣ ꯍꯥꯏꯗꯤ ꯁꯥꯡꯃꯜꯂꯒ ꯁꯨꯝ ꯆꯥꯔꯒ ꯋꯥ ꯉꯥꯡꯗꯕ ꯃꯇꯥꯡꯗꯨꯗꯤ ꯑꯩ ꯀꯛꯊꯠꯂꯦ ꯍꯥꯏꯗꯤ ꯁꯨꯝ ꯌꯦꯡꯕꯗ ꯕꯣꯔꯤꯡ ꯆꯨꯁꯜꯂꯛꯀꯅꯤꯅ ꯑꯗꯨꯗꯨꯅ ꯃꯇꯦꯛ ꯃꯇꯦꯛ ꯀꯛꯑꯦ ꯑꯗꯨꯗꯨꯅ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯣ ꯍꯥꯏꯕꯤꯔꯛꯑꯣ ꯃꯇꯦꯛ ꯃꯇꯦꯛ ꯀꯛꯄꯁꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯎꯔꯗꯤꯀꯣ ꯑꯩꯁꯦ ꯆꯩꯗꯣꯏꯅꯦ ꯚꯤꯗꯤꯑꯣꯁꯦ ꯁꯨꯃꯥꯏꯅ ꯆꯥꯔ ꯊꯥꯒꯠꯂꯛꯄꯒꯤ ꯍꯥꯏꯗꯤ ꯑꯦꯛꯖꯥꯝꯅꯦꯕ ꯍꯧꯖꯤꯛꯁꯦ ꯑꯦꯛꯖꯥꯝ ꯃꯅꯨꯡꯁꯤꯗ ꯚꯤꯗꯤꯑꯣ ꯑꯃ ꯂꯩꯌꯦꯅ ꯑꯗꯣ ꯊꯥꯒꯠꯇꯕꯗꯤ ꯌꯥꯗꯦ ꯅꯠꯇ꯭ꯔꯥ ꯍꯨꯃꯥꯡꯁꯤꯅꯅꯦ ꯄꯪꯁꯧꯗ ꯁꯧꯋꯦꯕ ꯈꯣꯏꯗꯧ ꯌꯥꯝ ꯁꯧꯅꯤꯡꯉꯦ ꯑꯩ ꯀꯔꯤꯅꯣ ꯈꯪꯗꯦꯕ ꯍꯨꯃꯥꯡ ꯈꯨꯁꯧꯁꯤꯕꯣ ꯐꯝꯐꯝꯁꯤꯗ ꯁꯨꯝ ꯅꯝꯊꯈꯤ ꯐꯩꯖꯨꯞꯇ ꯊꯥꯔ ꯐꯝꯕꯒꯤ ꯃꯌꯥꯝ ꯆꯥꯕꯁꯦ ꯑꯅꯝꯕꯅꯗꯤ ꯃꯌꯥꯝ ꯍꯥꯏꯗꯤ ꯂꯣꯏꯅꯃꯛ ꯂꯣꯏ ꯆꯥꯕꯅꯦꯕ ꯑꯗꯣ ꯁꯨꯝ ꯚꯤꯗꯤꯑꯣꯗꯣ ꯌꯥꯝ ꯀꯟꯅ ꯍꯥꯏꯗꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯅꯠꯇꯕꯅꯤꯅ ꯑꯩꯗꯣ ꯚꯤꯗꯤꯑꯣꯗꯣ ꯃꯇꯦꯛ ꯃꯇꯦꯛ ꯍꯥꯏꯗꯤ ꯑꯅꯝꯕꯅ ꯀꯛꯊꯠꯂꯦꯕ ꯍꯥꯏꯗꯤ 16 ꯁꯦꯀꯦꯟ ꯍꯥꯏꯔꯦ ꯑꯩꯁꯦ 16 ꯃꯤꯅꯤꯠ ꯈꯔ ꯍꯦꯟꯅꯗꯤ ꯁꯥꯡꯕꯅꯦꯕ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨ ꯇꯥꯔꯒꯁꯨ ꯌꯥꯝ ꯁꯥꯡꯃꯜꯂꯒꯗꯤ ꯆꯥꯕꯗꯣ ꯃꯤꯠ ꯄꯦꯟꯅꯕ ꯆꯥꯕꯁꯨ ꯅꯠꯇꯕꯅꯤꯅꯀꯣ ꯑꯩꯗꯣ ꯈꯔꯗꯤ ꯀꯛꯑꯦ ꯑꯗꯨꯃꯥꯏꯅ ꯈꯔ ꯃꯇꯦꯛ ꯁꯨꯃꯥꯏꯅ ꯆꯞ ꯀꯛꯊꯠꯄꯁꯦ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯍꯥꯏꯕꯤꯔꯛꯑꯣ ꯃꯊꯪꯗ ꯀꯛꯇꯅꯕ ꯆꯥꯅꯕꯁꯦ ꯌꯥꯝ ꯌꯥꯝꯃꯦꯕꯀꯣ ꯑꯗꯣ ꯑꯩ ꯁꯤꯗ ꯍꯧꯖꯤꯛ ꯂꯦꯝꯍꯧꯔꯤꯁꯦ ꯃꯣꯃꯣꯁꯦ ꯆꯥꯎꯔꯥꯛꯅ 3 4 5
ꯇꯔꯥꯅꯤꯊꯣꯏ ꯇꯔꯥꯍꯨꯝꯗꯣꯏ ꯇꯔꯥꯃꯔꯤ ꯇꯔꯥꯇꯔꯨꯛ ꯂꯦꯝꯃꯦꯕꯀꯣ ꯆꯥꯔꯔꯣꯏꯒꯦꯕ ꯀꯩꯒꯤꯅꯣꯗ ꯑꯩꯗꯣ ꯅꯥꯔꯅꯤꯕ ꯍꯥꯏꯗꯤ ꯃꯌꯥꯝ ꯆꯥꯁꯤꯜꯂꯒ ꯃꯤ ꯌꯥꯝ ꯁꯤꯟꯅꯩ ꯍꯥꯏꯔꯕꯅꯦꯕ ꯍꯧꯖꯤꯛꯇꯤ ꯃꯤ ꯃꯨꯛꯕꯥꯡ ꯇꯧꯕꯗ ꯌꯥꯝ ꯁꯤ ꯍꯥꯏꯕꯅꯦꯕ ꯑꯩꯗꯤ ꯁꯤꯕ ꯉꯝꯃꯣꯏꯕ ꯑꯩꯗꯤ ꯅꯍꯥ ꯌꯥꯝ ꯑꯣꯏꯔꯤꯕꯀꯣ ꯑꯗꯨꯅ ꯑꯩ ꯁꯤꯕ ꯉꯝꯈꯤꯔꯣꯏ ꯑꯗꯨꯅ ꯑꯩ ꯆꯥꯔꯔꯣꯏꯒꯦ ꯚꯤꯗꯤꯑꯣꯒꯤꯗꯃꯛꯇ ꯂꯣꯏ ꯆꯥꯁꯤꯜꯂꯒ ꯑꯩ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯗꯣ ꯌꯥꯝ ꯐꯖꯗꯦ ꯑꯗꯩꯗꯤ ꯕ꯭ꯂꯣꯛ ꯅꯝꯒꯦ ꯍꯥꯏꯔꯁꯨ ꯅꯝꯅꯤꯡꯉꯦꯕꯀꯣ ꯑꯗꯣ ꯅꯝꯅꯤꯡꯉꯦ ꯍꯥꯏꯗꯨꯅꯁꯨ ꯐꯣꯟꯁꯦ ꯑꯍꯣꯡꯕ ꯄꯥꯏꯔꯕꯅꯤꯅ ꯅꯝꯕ ꯉꯝꯗꯦꯕ ꯅꯝꯕ ꯀꯥꯟꯗ ꯐꯖꯗꯦꯕ ꯃꯐꯝ ꯑꯃꯇꯪꯗ ꯐꯝꯃꯒ ꯁꯨꯃꯥꯏꯅ ꯁꯨꯝ ꯅꯝꯈꯤꯕꯁꯦ ꯁꯤꯅ ꯐꯩ ꯑꯗꯣ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯌꯨꯀꯣ ꯑꯩꯕꯨ ꯑꯝꯇ ꯅꯨꯡꯁꯤꯕꯤꯌꯨ ꯑꯩꯅ ꯍꯥꯏꯖꯩꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯑꯣꯗꯤ ꯍꯥꯏꯔꯔꯣꯏ ꯍꯥꯏꯗꯤ ꯑꯩ ꯚꯤꯗꯤꯑꯣꯁꯤꯅ ꯐꯖꯗ꯭ꯔꯗꯤ ꯃꯤꯅ ꯍꯦꯛꯇ ꯁꯕꯁꯀ꯭ꯔꯥꯏꯕ ꯄꯪꯇꯧ ꯇꯧꯁꯟ ꯌꯥꯄꯣꯠꯇꯦꯕ ꯅꯠꯇ꯭ꯔꯥ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦꯀꯣ ꯃꯌꯥꯝ ꯕꯥꯏ